ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯡ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯐꯃꯨꯡ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯦ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯑꯃꯒ ꯃꯧꯄꯥ ꯅꯤꯄꯥ ꯑꯃꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯅꯤꯔꯤꯕꯤ ꯂꯩꯃ ꯑꯃꯗꯤ ꯃꯧꯄꯥ ꯅꯤꯄꯥ ꯑꯊꯣꯏꯕꯒ ꯉꯁꯤꯁꯨ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯆꯥꯅꯕ ꯆꯥꯛ ꯈꯔ ꯅꯤꯔꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ꯫ ꯉꯔꯥꯡꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅ ꯏꯆꯦꯒ ꯑꯩꯒꯁꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯆꯥꯛ ꯈꯤꯇ ꯂꯩꯔꯗꯤ ꯆꯥꯖꯒꯦ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥꯅꯣꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯕꯨ ꯆꯥꯛ ꯅꯤꯕ ꯆꯪꯂꯛꯏꯕꯁꯤꯕꯨ? ꯍꯥꯏ ꯃꯃꯥ, ꯉꯔꯥꯡꯒꯤ ꯆꯥꯛ ꯑꯁꯦꯡꯕꯒ ꯂꯩꯕ꯭ꯔꯥꯅꯦ? ꯈꯤꯇ ꯄꯤꯖꯈꯣꯅꯦꯍꯦ꯫ ꯂꯩꯕꯨꯗꯤ ꯂꯩꯌꯦ, ꯑꯗꯣ ꯄꯤꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒꯅ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯆꯔꯥ ꯋꯥꯟꯅꯅꯕꯅꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯑꯣꯏꯅ ꯅꯤꯖꯔꯨꯁꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯤ ꯃꯄꯥꯟꯗ ꯉꯥꯏꯗꯅ ꯂꯩꯔꯦꯅꯦ꯫ ꯏꯆꯥ ꯑꯅꯤꯗꯨꯒꯤꯗꯤ ꯆꯥꯛꯁꯥ ꯑꯣꯏꯅ ꯊꯣꯡꯂꯒ ꯄꯤꯖꯔꯣꯅꯦ ꯅꯪꯕꯣ꯫ ꯆꯥꯛꯅꯤꯕꯒꯤ ꯆꯥꯅꯕ ꯆꯥꯛꯀ ꯂꯩꯇꯦ꯫ ꯀꯥꯏꯗꯅꯣꯃ ꯅꯤꯔꯨꯆꯣ ꯑꯌꯨ꯫ ꯑꯩ ꯁꯥꯎꯔꯛꯂꯗꯤꯅꯦ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ ꯃꯣꯏ꯫ ꯊꯕꯛ ꯁꯨꯔꯒ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ, ꯂꯦꯝꯅ ꯆꯥꯕꯩꯗ ꯈꯜꯂꯒ ꯂꯩꯅꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯥꯒꯤ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯑꯩꯅ ꯏ ꯍꯦꯛꯇ ꯀꯥꯔꯤꯁꯦ꯫ ꯏꯗꯣ ꯅꯄꯥꯝꯗ ꯀꯥꯔꯨꯔꯣ ꯆꯠꯂꯣ꯫ ꯆꯠꯂꯨꯅꯦ ꯊꯨꯅ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯏꯪ ꯇꯞꯄꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯤ ꯑꯃ ꯂꯧꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯖꯒꯦ꯫ ꯏꯁ, ꯁꯦ ꯆꯥꯛꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ꯫ ꯍꯦꯟꯖꯥꯡꯁꯤꯁꯨꯅꯦ ꯉꯥꯔꯦꯟꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯁꯛꯇ ꯊꯤꯁꯤꯗꯤ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯝꯕ ꯑꯉꯥꯡꯗꯣ? ꯑꯦ, ꯃꯣꯏ ꯑꯅꯤꯗꯤ ꯊꯣꯡꯒꯥꯟ ꯌꯧꯈ꯭ꯔꯦꯅꯦ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯉꯥꯏꯈꯣꯅꯦꯍꯦ꯫ ꯑꯣ, ꯃꯃꯤꯠꯁꯨ ꯇꯥꯡꯂꯕ ꯃꯥꯜꯂꯦꯅꯦ ꯃꯆꯦꯁꯤꯗꯤ꯫ ꯂꯥꯎ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯆꯥꯛꯀ ꯆꯥꯔꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯨ ꯂꯥꯎ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯆꯜ ꯃꯧꯄꯥ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯈꯨꯔꯥꯒꯤ ꯆꯥꯛ ꯍꯦꯟꯁꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯄꯨꯛꯁꯨ ꯊꯜꯂꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ꯫ ꯈꯨꯔꯥꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯆꯠꯂꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯆꯤꯟ ꯃꯧꯄꯥꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯣꯏꯅ ꯐꯅ ꯕꯣꯔ ꯄꯤꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯦꯕ꯫ ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯩꯀꯣ? ꯍꯣꯏ, ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯨꯝꯕ ꯑꯐꯕ ꯃꯤꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯗꯤ ꯂꯩꯇꯦꯗꯣ ꯑꯊꯣꯏꯕ꯫ ꯍꯣꯏ ꯏꯆꯦ, ꯂꯩꯔꯝꯂꯕꯗꯤ ꯏꯆꯦ ꯏꯕꯥꯅꯤ ꯀꯩꯁꯨ ꯋꯥꯔꯝꯂꯣꯏꯀꯣ? ꯍꯣꯏ, ꯋꯥꯔꯝꯂꯣꯏ꯫ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯁꯨ ꯆꯠꯂꯝꯂꯣꯏ꯫ ꯑꯗꯣ ꯑꯊꯣꯏꯕ, ꯏꯆꯦ ꯈꯣꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯁꯤꯗ ꯎꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦ, ꯎꯁꯤꯒꯤ ꯃꯈꯥꯗ ꯄꯣꯊꯥꯁꯤ ꯏꯆꯦ꯫ ꯍꯣꯏ꯫ ꯑꯗꯣ ꯏꯆꯦ, ꯏꯕꯥꯅꯤꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯤ ꯁꯤꯈ꯭ꯔꯦꯀꯣ? ꯃꯣꯏ ꯂꯩꯔꯝꯃꯕꯗꯤ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯛꯅꯤꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯣꯏꯀꯣ? ꯍꯣꯏ, ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯅꯤꯕ ꯑꯣꯏꯔꯝꯂꯣꯏꯌꯦ ꯑꯊꯣꯏꯕ꯫ ꯏꯆꯦ, ꯅꯪ ꯀꯞꯂꯕꯣ? ꯀꯞꯀꯅꯨ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯏꯆꯦ ꯅꯪꯁꯦ ꯑꯩꯅ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯟꯗꯣꯏꯅꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦ꯫ ꯁꯅꯥꯒꯤ ꯐꯃꯨꯡ ꯍꯥꯏꯕ? ꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯑꯊꯣꯏꯕ? ꯂꯩꯇ꯭ꯔꯁꯨ ꯑꯩꯅ ꯁꯥꯗꯣꯏꯅꯦ ꯏꯆꯦ꯫ ꯑꯩ ꯆꯥꯎꯈꯤꯁꯅꯨ ꯏꯆꯦ꯫ ꯍꯣꯏ, ꯅꯪ ꯍꯥꯟꯅ ꯆꯥꯎꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦꯅꯦ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯌꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯅꯤꯔꯒꯗꯤ ꯆꯥꯔꯔꯣꯏꯗꯅ꯫ ꯃꯆꯜ ꯃꯧꯄꯥ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅꯩ, ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯑꯃꯨꯛ ꯌꯨꯝꯗ ꯑꯊꯣꯏꯕꯅ ꯃꯆꯦꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯗꯨꯅ ꯆꯥꯛ ꯅꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯤꯗꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯊꯣꯔꯛꯄ,
ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯜꯂꯒ ꯇꯥꯟꯊꯣꯔꯛꯄꯗ ꯅꯠꯇꯅ ꯍꯨꯏ ꯍꯧꯗꯣꯡꯅ ꯆꯥꯔꯝꯕꯒꯤ ꯑꯔꯦꯝꯕ ꯐꯥꯎꯕ ꯄꯤꯖꯔꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯅ ꯅꯣꯡꯃꯗꯤ ꯑꯣꯛꯇꯕ ꯅꯨꯄꯥ ꯈꯔꯅ ꯂꯩꯃꯕꯨ ꯐꯥꯅꯕꯁꯨ ꯇꯥꯟꯅꯔꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯜ ꯃꯄꯥꯗꯣ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯆꯥꯛꯅꯤꯕ ꯆꯠꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯏꯆꯦꯗꯤ ꯌꯥꯝꯅ ꯋꯥꯔꯦ." "ꯏꯆꯦ, ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯦ, ꯌꯧꯗꯧꯔꯦ ꯏꯆꯦ꯫ ꯑꯇꯩ ꯈꯨꯜꯗ ꯂꯩꯕꯁꯦ ꯃꯤꯅ ꯏꯆꯦ ꯏꯕꯥꯅꯤꯕꯨ ꯊꯤꯅ ꯇꯧꯋꯦ, ꯑꯗꯨꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯄꯅꯦ." "ꯏꯕꯨꯡꯉꯣ, ꯏꯆꯤꯜ ꯏꯄ꯭ꯋꯥꯅ ꯈꯨꯜ ꯐꯅ ꯍꯣꯡꯗꯨꯅ ꯆꯠꯂꯕꯁꯨ ꯏꯆꯤꯜ ꯏꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯤꯗꯤ ꯐꯪꯂꯣꯏꯌꯦ꯫ ꯃꯁꯦ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯏꯕꯥꯅꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯅꯪꯅ ꯆꯥꯎꯔ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯊꯕꯛ ꯀꯟꯅ ꯁꯨꯖꯗꯨꯅ ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯕꯗꯤ ꯋꯥꯔꯔꯣꯏꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦꯁꯨ ꯏꯁꯥꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯂꯅꯤ꯫ ꯇꯨꯝꯈꯤꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯤꯀꯞ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯏꯆꯦꯅꯦ ꯀꯅꯥꯗꯁꯨ ꯋꯥꯔꯧꯔꯔꯣꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯆꯈ꯭ꯔꯒꯦ." "ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯤꯗꯣꯏꯅꯦ, ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯟꯈꯤꯗꯣꯏꯅꯦ." "ꯅꯪꯒꯤ ꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯅꯤꯡꯊꯧ ꯐꯥꯎꯕ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯐꯪꯂꯝꯃꯣꯏꯅꯦ." "ꯏꯆꯦꯕꯨ ꯀꯔꯤꯒꯤ ꯅꯤꯡꯊꯧꯒ ꯆꯥꯡꯗꯝꯅꯔꯤꯅꯣ? ꯏꯆꯦꯗꯤ ꯂꯥꯏꯒ ꯆꯥꯡꯗꯝꯅꯒꯗꯕꯅꯦ꯫ ꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯗꯩ ꯐꯥꯎꯕ ꯏꯆꯦꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯧꯄꯥꯒꯤ ꯊꯃꯣꯏꯗ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯕꯅꯦ ꯏꯆꯦ." "ꯏꯆꯦ ꯄꯦꯜꯂꯦ, ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯇꯥꯕꯗ ꯏꯆꯦ ꯄꯦꯜꯂꯦ꯫ ꯑꯗꯣ ꯑꯊꯣꯏꯕ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯀꯔꯥꯏꯗꯅꯣ ꯑꯃ ꯄꯣꯊꯥꯍꯜꯂꯨꯕ." "ꯂꯥꯛꯑꯣ ꯏꯆꯦ, ꯋꯥꯄꯜ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ." "ꯑꯗꯣ ꯑꯊꯣꯏꯕ, ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯂꯩꯕꯗꯤ ꯎꯕ꯭ꯔꯥ? ꯏꯆꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤꯅꯦ." "ꯏꯆꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦꯀꯣ." "ꯍꯣꯏ, ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ, ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯨ." "ꯍꯣꯏ ꯏꯆꯦ, ꯊꯨꯅ ꯂꯥꯛꯀꯦ." ꯑꯊꯣꯏꯕꯅ ꯑꯅꯛꯄꯗ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩ ꯃꯆꯦꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕ ꯏꯁꯤꯡ ꯑꯗꯨ ꯍꯨꯟꯆꯤꯛꯂꯝꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦꯒꯤ ꯃꯈꯣꯡꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯅ ꯑꯀꯤꯕ ꯀꯥꯎꯗꯨꯅ ꯃꯆꯦꯗ ꯌꯦꯠꯂꯤꯕ ꯂꯤꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯗꯨꯅ ꯋꯥꯄꯟ ꯇꯝꯅ ꯀꯟꯅ ꯂꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦ ꯂꯩꯃꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯊꯣꯏꯕ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯟꯕꯤꯅꯕ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯅꯛꯄꯗ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯃꯥꯂꯪ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯇꯥꯔꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯕꯗꯤ? ꯑꯣ, ꯏꯃꯥꯔ ꯑꯃꯁꯤꯗꯤ ꯀꯩꯗꯧꯔꯦ?" "ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯦꯁꯤ ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯋꯥꯏ ꯑꯝꯇꯗꯤ ꯀꯟꯕꯤꯌꯣ. ꯏꯆꯦ ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯦ." "ꯀꯔꯤ ꯍꯥꯏꯕ? ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯕ? ꯀꯗꯥꯏ? ꯑꯩ ꯌꯦꯡꯒꯦ." ꯃꯍꯨ ꯀꯟꯕ ꯂꯤꯟꯅ ꯆꯤꯛꯄ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ "ꯏꯕꯨꯡꯉꯣ, ꯀꯞꯀꯅꯨ, ꯈꯨꯔꯥ ꯌꯦꯡꯒꯦ꯫ ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯈꯨꯔꯥ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯋꯥꯏꯁꯦ ꯑꯝꯇ ꯀꯟꯕꯤꯔꯝꯃꯣ, ꯈꯨꯔꯥ." "ꯆꯠꯄ ꯅꯠꯇꯦꯅꯦ, ꯍꯤꯗꯥꯛ ꯊꯤꯕꯅꯤꯅꯦ." "ꯑꯣ, ꯁꯤꯗ ꯈꯔꯗꯤ ꯍꯧꯔꯦꯗꯅ꯫ ꯃꯁꯤ ꯊꯥꯡ ꯃꯅꯤꯡꯁꯤꯅ ꯎ ꯑꯁꯤꯒ ꯍꯦꯛꯇ ꯇꯛꯈꯥꯏꯅꯔꯛꯈꯤ꯫ ꯃꯁꯤ ꯂꯤꯟꯅ ꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯦꯔꯒ ꯑꯩꯒꯤ ꯐꯤꯁꯤꯅ ꯌꯦꯠꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃ ꯌꯥꯜꯂꯒ ꯃꯁꯨꯡ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯔꯒ ꯃꯈꯣꯡꯁꯤ ꯆꯞꯄꯤꯔꯛꯈꯤ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯌꯨꯝ ꯀꯥꯏꯗꯦꯅꯣ? ꯑꯩ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦꯅꯦ." "ꯈꯨꯔꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯂꯩꯖꯗꯦ. ꯏꯆꯦꯁꯨ ꯃꯤꯠ ꯎꯗꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯅꯆꯦꯒ ꯅꯪꯒꯗꯤ ꯀꯥꯏꯗ ꯂꯩꯔꯤꯕ?" "ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯃꯐꯝ ꯂꯩꯇꯦ. ꯅꯣꯡꯃꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯈꯔ ꯅꯤꯔꯒ ꯆꯥꯖꯕꯅꯦ. ꯑꯗꯨꯒ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯑꯍꯤꯡꯒꯤꯗꯤ ꯌꯨꯝꯅꯤ ꯈꯟꯅ ꯌꯥꯔꯤꯛꯇꯨꯅ ꯂꯩꯕꯅꯦ. ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯦꯁꯦ ꯃꯤꯠꯁꯨ ꯎꯗꯦ. ꯑꯗꯨꯅ ꯑꯩꯅ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯒ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯆꯥꯅꯕ ꯊꯤꯕꯅꯦ. ꯉꯁꯤꯗꯤ ꯏꯆꯦꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯕꯗꯩ ꯏꯆꯦꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯊꯣꯛꯂꯨꯕꯅꯦ. ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯔꯛꯄꯗ
Ichena kanna lawa khonjel tabadai chelakpadadi. Yare yare kaplano. Nasi kaisu tawari. Adudi sumaina tawarsi. Ibungo. Namisu tajingi sidane. Nasi ga nangase aigi yumda chalase. Adugane. Nasi na nawa phabaga aigi da leige su leiro. Hainadragana karino ama ina sinbirake. Lao lao. Nasi aside ai thangbirak ko. Lao lao. Malang na macil mapado magi yumda purak lami. Malang sulaira mandana nupi na pampida pa pakhang amani. Aduga mabok ahal oirabi amaga. Yang wana sansena duna hingjaba nupa amasuni. Asumna nongan bagadi lay masuhu hanthakiduna gyan tarak lami. Adubu masadi chatpangamdana yamna solami. Aduna chayol amamukti masil mapado malangi da layrami. Laymana. Isegi bungo. Nang bakay da layge. Ije, ay isegi manakta laye. Kari tawrage ije. Ibungo. Ise nawa phare. Kemta su tawdre. Aduna ibani chatlasira. Hoi ije. Ado ije. Karino ne. Nasil no pa na hainariba wari dubo. Natte. Nasil no pa bu chatlage hairiba rane. Hoi abo. Ise lupa na abo ki da layrak libase. Phana kuire. Aduga abo. Ay naba su phare. Kaisu tawdre. Khura malangdi halagdribra abo. Halagdri ne malangdi. Ado noy anibu. Sidagi chatlaga. Kadaida amuk laydawriba no ne. Matam naga matam phataba sida. Aduna ne. Nasil no pa ne. Ay khoida adum layro ko. Noy na chatke hairabasu. Abok na siraba kanda chatko. Nasil no pa na chayol amamuk. Aboki inagta laybase. Abok na kayam harawi haiba. Noy di khanglam moido. Aduga khanghaudana. Nasil no pa haunaraga. Aboki yumdagi chatlage haina hairiba asibo. Karigino. Nayum na kay ahal laman laydana chatlage haiba oirabadi phaba. Adu sunatana. Chatba yaroy ko. Hanubigi wado. Maningda namang kamana higlibi phatabi mau amanata aduna layrami. Abok se si dawre haibai wani. Wakhaldi joydi ko. Hai. Mau huran bidura. Oiram gani ne. Ngasi na kari amu huran ba. Aigi inkholda sanga iba no. Isu nupa na kobi hangam kharakak thazabado. Ma na huran bada loire dana. Ma ubada san phauba. Kobi hangam saba ngamdrabani. Huran jate ko. Iwa lok tawbagi namang kamana khara hekpagi wani. Ado ibema. Nang moida adum layro ne. Malangdo nupi amata na pambidadana nupi thiba khangjadana layribani. Aduna nangga oina kaina kalaga layminaro ne. Nang sunamitang bani na nawa naiba kaisu khangdawa mandre. Lana khanu koi bema. Abo, asi nupi se hingsabiro. Karino angang sina harisina. Isu nupa. Hengsabidu na hena pai. Masigi nupi sidagidi. Mau huran biya. Nawagi lok thongbagi nomang khamana phutlaga pithakdoi sarukpudi ne. Nangi machum oina pithau na hei. Aduna oina thuna phani ne. Haima. Abok so adumaina pithaklakpro. Adugi oiramni ye. Nganna ipudo sekrido. Khangbra hanubiya. Nangna kadi hilhaloi he. Masigi mawai ambi nupi asi. Nomang khamana se mullaga. Maya asa namsilaga nesangeda he masi. Abo. Ay imong da busanbiyo. Ha. Hoy hoy. Lao lao. Hay mau phatabiya. Nang hore ne. Nakhanau do. Ngari maruna yuraga siro hay. Lao lao. Mitang se hay bewani. Kesanaba kasu yam hayimi. Kaino nupa masasina ingonda. Asuk mamit khana yinglisina. Hay. Ay sanama asibado ay naurabaran he. Nang hawjik sa nupa sindo kawraga puhaluro. Athoiba, lao imungda. Nang horen nungdang khaknidana. Sakta singsiga, mau phatabi engondaga su usitabaga su sari. Haima. Aise, isai thanda mau phatabi kaina adum haizarimi. Aise ngawre, mau phatabi hairaga ithandaga harauzari se yengo. Namidang wairam oibaga,
Malang su san senba loiduna yumda karakpada. Laikai gi miyoi kharana malang da laimagi maramda panduna karem kathaina ba moong da lakna rakhi. Adubu malang wa machet amata hairamdana yumda halaklami. Asumna nami kharani amu haukre. Adubu malang ga laimaga moy anigi maramdadi nong magi phajadaba wa mayam ama laikai duda ngangnaba sum hengkalaklami. Aduna haujikti malang su asabu phathaba ngamlaktabadagi nong madi laikai gi ahal nupa amabu malang na phurami. Masina maram oiraga laikai gi nupa naha kharana amu malang bu mayumdagi singthoktuna phubata natana laimaga athoibaga do khul asida leiba yaroi haina tanthoraklami. Masil mopabu tanthokiba nongnini leiraga hanubi adusu sirami. Mabok laikhidraba matung malang su laimagi khungkulli duna yumdagi tholaklami. Athoiba isebu karaidano nangna puri basibo isedi yamna warine. Ije aisu khangdi aine isebu puduna chatliba maphamse ado isebu yamna warabro adudi sida famlaga pothawo ije ware ise yamna ware ado ibungo nang busu ise ne yam wahale ko ise se yamna phattabi haibado oire ko kanana haino ichebu phatena aigidi ise mu phaba malem asida tei kana su leiti ije aduga ne ije nanaw ke shuwadi wasu waroi aduwe ije yamna wari ni ije ge thoiba ije gi punsi se malem sida hinglubagi kaisu kanadre ije nang adumaina haiganu ije gi damakta nopa haile risidi aine ije bu michu hangani aduga sanagi famungda su soidina tuman kiduni ije nang kaukanu ije bu soidina nopa aina nungahan kini ije Karigi kabliba no ije bungo thoiba se kaukanu se to ise su kaptre to aigi thauna phabo ipa leiringai da ise na karigi wadoino ngasidagi ne ije ne ifana nungai roi da bo ai amata hairoi se kaukanu ije ge thoiba se kaukanu ije ai kaptre adu dise ise ge khutse pairo aduga ipana puba lambida ise chalake hoi ije handak naupane ije ge khut paiduna chatliba lambi sina ise ibani gi awaba pumba ko hanba ngamba lambi oire sanu ko ije Masil mopana samlakpada khul anauba taba mafam amada yauruklami somdana malangdi masil mopabu thina sumlaklami ije masigi khul asidi lairba yum amada ude ina khunba achawa yum ngakta ui khul asisu yamna phasai ije asengbara ibungo adudi khul asigi mamingdi kari kauba jano adagi ipu asida I hange ije ipu khul asibu kari khul kauge ha aingondaro khul asigi mingbudi mapu khul kawine adu noi ani bu kaide no khul asida amukta bu udrine ide ipu ije ibani gidi yum haiba leifam haiba amata leitiye no magi leiru famduna ije ibani gidi yum sune leifam sune ngasidi ipu gi khul asida ije ibani gi chanaba khitaga leifam ga fanglabadi khana changjarakpani ipu kori no ne angang asina hairibu wasiba nate nasi asibu mamit udrabran he hoi ipu aigi se mit udiye ado ipu ije ibani gi chanaba chakita pibigera aigi natraso aigi segi pibiyo ipu ihe karigi nase khakta pidoino ne lao ipu gi tungina ro ipu ne nase na bani gi chaga saba thonglaga puk than na pijagela lao ije lao ipu nei khoi ni bu chaga saba thonglaga pijage hai ije lipa bo nungsina tawirak liba mi singbo kaidang da kaw ganu ko ije ge thoiba hoi je kawre lao yore ipu gi yu hai noi bu kana lege ne se marai bak thiraba machil mo pa sei chaga saba thongduna mabuk than na mung ta pijause isu ani bu kari henjang bu chaninge ne ipuna nuksina pijabi bado adu khak puk than na chajagi ipuna ngasi ichilu pabu nusibi basa nasuna punsi da kaw da boy jage ko ipu nungsi ikhre da on thongna hoi adu dilao ipu gi sangoi da ne mai tiklaga ipu ga wari saraga famsi
Hanubaduna may tikna masil mopagi wari taduna chak loiba ngairami. Ngahak leiraga hanubadugi macha mamawsingna chak loiraduna masil mopabu mabuk thanna chak pijabata natana chana thaknaba mayam amasu hapirami. Aduga machil mopado amuk thoglakduna maikai khangdana chatpa amuk haurami. Numidang wairamgi matamni masil mopana sumlakpada mainau kauba huranba pakhang amana masil mopana hanubana hapirakpa potyom ama paiduna chatpada urami. Oh, ngasidi migi mayumda changlaga hurandrabasu aada nupa macha amaga nupi amaga potyom ama chetna paiduna chatlibasi masi oina hekta laklageda. Kana khangni moina paidiba potyomsi sana lupa ngakta oirambaso. Adudi matungda tumin hekta inarake. Kitang mamsilakpaga tap lawn hekta laklaga chengkrake. Iche, ngasai ahalda mabuk yamna faiko. Chak puk thanna bijarakpada natana chana thaknaba mayam amasu hapire. Mabuk yamna faibo ipudo. Mabuk yamna phaba ahanni. Ado ibungo, aikoi haujikse mamdawo kyang watlibage. Mamdawraba oirabadi ichil upa tumnaba mafam ama thiyausi. Mamudi mamdawre iche. Iche, lao, asida charu iku ama paiba male. Asida ngasi ahing simadi tumlase. Korino ne moy anigi warishibo. Nate, lairaba huranba ingondagi hena. Moy ani sina fibam soklabrane. As, moy ani sigi warisiso. Sumta sila abadi. Biiga si oro ka tarako janiko. Sigi hayragadi huranba na kapase. Ay nabu hanba oiramdabu male. Nupi se tu singkrene. Ihe, kaino nupi se mami sutang maline. Masigi fibam sidaga oktaba mama pa na warak pangamdraba moy kharadunaga nupi se thengnakrabadi soidana ne loiba tare. Adudi ai hojik kaidawsige. Pambai amadi leire. Moy ani si ai gi yumdoina purake. Aduga moyna puraiba chanabasi punna chaminawrake. Huranbasu thamoi pali kaino. Kanano ma inare iche. Kanano karigi inare ino. Iche, nangai gi tungda layo mi fataba oiradi ai dawi iche. Ngai khoni na chilno pabo. Ai mi fataba natine. Ahoi, poche huranbabudi adum huraliko. Adu oirasu ai mi fatabadi nate. Nachilno pana sanaba warido ai ni hek taruba. Aduda nungaitadana aigi yumda oina lairu laona haigena tanarakpanine. Karigumba noi anina charu ikududa tumlingai mina mai thadokpiramabadi nasilnapa phungada alu kabagumna karanido. Ado karigumba fataba miyoisingduna nasese ukhrabadi huina angangi kaino chakibagum chakhrani khandana aina nalungda inarakpanine. Aduga nupa masa nangsu fataba mising aduna tamthina hatokpiramdawribanine. Swaise mi fataba su leibra yamba. Mi fataba leitaba mafambu malemsida leibrani noibungo. Adudi yambagi yumdi kaida lege. Aduga iyambadi afaba miro. Kari wahang no dude. Ibungo, mingondaba adumaina kanana hangnage. Hayengkei mingonda adumna hanganuko. Haije, adudi che ibane hauji kaidawse habano. Aiba thajawni noy anibo. Tu, namisisu mayum changkre. Sidaidi mamsin kiba khangawre. Aduna khara thuna egi yumda chasilaone. Isege ibungo lao. Ngasidi ibung asina hairiba wase thajaraga yenglase. Ado noy anina pairibado karino. Chabi yaba oirabadi horel zadi chaminasiko. Hoi, chaminasi yamba. Harawi he. Kanate. Masigi ngangsi huran batambirake. Maadi angangni na mina su huran bane haiba thajar. Adu oiradi aina matam kayadagi lumaiba sana yonba hanubudugi mayumda changlaga sana araiba khai loina huran ba yaredana. Huran banateda hanubududa aigi imai pagi laman singmane. Karino iyamana nathanda murum soriduba. Ha, kashinateda sum sanagi singdum ama mita urakpa. Aduda sum wakal ama lakpanida. Sanagi chingdum haiba kaidano iyamba. Aigi isegi sanagi famung ama saurage. Isege mesu unaba layeng haurage. Aduga yum achauba amasu saurage. Adu oiradi iche ibanina migi yumda changduna chaknibada nidrasu yarani. Is masi ngang sigi wakal sidi berani he.
Ibungo, ngai khone. Mita sum ubani leibadi natine. Osh. Ichegi ibungo, nangsi pangida ko onthokna. Sanagi singdom do leirabadi, ngahan na mipum khudingmak nungairammoidro. Machil mo paduga, huran bani pa mainauga, wari sana duna, sakhang mai khangnaduna, mainaugi yum yoraklami. Aduga ngasai ahal hanubaduna pirakpa, jana thaknaba kharadu, punna moi ahum chaminaduna, potharami. Machi edudi waman bana tumthakibaga, mainauna, athoibada, sanagi wari mayam ama sajinduna themlami. Athoibasu masi nungai hannaba, khanjabada, mainaugi wa khudimak yarami. Aduna namit asidagi moi ahum, mainaugi yumda leiminarami. Aduga namidang waram hek oibaga, machibu thonglonduna thanamlaga, mainauga athoibaga huranba chatlami. Iyamba, ibanigi se huranba phattaba thabaktuniko. Masi aigi isena khanglabadi, aibu waraukhranibo. Kaidi huranba noe? Hoi, huranba oirabasu phattaba thabakti nate. Phattaba midai tumina lobane. Sigi wasito. Nang nasegi mit layengingdro. Nasegi sanagi famungsu saaroidro. Aduga nasega nangana yumthong khuningi chakni ba chatpa matamda. Harauna chakpirakpaga thina nganglaga tanthorokpaga kanana masing yamge. Aduna nangne ibanian tawriba thabaksida phattaba thabakni haina khanganuko. Hoide yamba. Aigidi ichena nungaina leiraga loire. Ado yamba ngasi ibanina hurala iba sanagi liksa thamjinkrase. Aduga atai Jing Hawaii sina thonglaga chawrase. Hoini yaine. Adudi lao, ibani yumda halase. Naseda, nang halakpa ngaidana leramani. Hoi yamba, ngasi daidi ichega igasa, migi mayumda chakni ba chatlaroi ko. Athoi basa, fasana hural basa takpira badi yam thuna haini. Adu oirabadi, aina laman khungi khaliba, sana lalunba handuki mayumdagi, sana huranba, haubu yaragani. Aduga athoi bagi masyase, aina oina laushinba adune. Kanaga wari shaino yamba, aduga kanana laushindoibo. Kanamtaga wari shade ay. Ngasi sumita sanagi singdomdo, amu urakpa. Adugi wakhala masum tawbanida. Aingonda su uradi fadawni. Athoibaga mainauga wakhal nungaina, wari sana duna yum yorami. Aduga chak thongduna, yam harauna chaminarami. Asumna tha khara hawkhre. Haujikti athoiba, hural biyamna haiba, Mina faba ngamdaba haibado oirami. Jahi amagi matungdadi athoiba. Angakpa phangna huranba haire. Aduna mainawna sanala lonba ahal adugi maramda. Loina wari saduna wa khanarami. Masele madi karisu khangzadana. Athoibaga mainawga do thabak suba chatlibani khanna nungaina leijarami. Somdana malangdi. Laima bo thina sum nungsiba helaktuna. Angawba amagi phibam haibado oiraklami. Adabu machil mo pabu thibadi fanglamde. Athoibaga mainaugasu machibu thonglonduna thambiramlaga sana lalonba ahal adugi yumdagi sana mayam ama huranba haurami. Iyamba, masigi sana kharasinadi aigi isegi mit layengbaga sanagi famung sabagadi kona khiroibo. Hoine, ado athoiba, nasegi mit udribado hana unaba layengkisi. Adugane, nangi sanagi famungdo kona naba amu huralasine. Haujikti ibanina yam khraba sana mayamdo huranduna puba ngamloi. Aduga sana senariba mi singduna ibani sifarabadine adum sire. Siradi nase mit udabido thonglo selamlaba yum manungdudane adum sidoribane. Aduna ngasigidi sana pik thani yawa chafuse hana yumda purase. Hoi iyamba. Adubu aidi sana si huran khra habasa. Ahamduna khangkhrabadi. Aina muhana huran basu fanglaroi. Mafam hongduna losin khibat anatana. Aibu fanaba mi hena thamjin khranise. Kari tawre thoiba. Kashi tawre da yamba. Ngasidi aisu sanagi singdom ama mita urakwa. Adugi wakhala masum tawrambani. Ha. Masi angangsi bera kadawrise. Athoibaga mainauga yum yaraktuna. Sanagi zafu ado. Mi kanana udana balosalami. Aduga amu patharami. Mainaudi wabana bomta na tumkhirami. Adubo athoibadi tumlamde. Aduna machega mainauga na tumlingai ahinga aduda. Athoiba. Sana lalonba ina khunba hal adugi mayum chatuna. Sana mayam ama huranduna. Mafam amada losunduna thaidoklami. Aduga sanagi zafu amamam honduna ahingduma hawkhirami. Nongalakwadadi athoibadi wabana mikap thoktana bomta na tumkhre.
ꯑꯗꯨꯒ ꯃꯥꯏꯅꯧꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯅꯥꯒꯤ ꯆꯐꯨ ꯃꯌꯥꯝꯗ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯍꯔꯥꯎꯗꯣꯏꯔ ꯀꯤꯗꯣꯏꯔ ꯈꯪꯗ꯭ꯔꯦꯗ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯃꯥꯜꯂꯦ꯫ ꯃꯥꯟꯕ ꯅꯠꯇꯦ, ꯅꯨꯃꯤꯠꯇꯤ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯣ ꯏꯆꯟ ꯂꯩꯃ, ꯅꯧꯄꯥꯗꯣ ꯍꯧꯗꯣꯛꯂꯨꯔꯅꯨ꯫ ꯃꯥ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯨꯝꯖꯔꯁꯅꯨ꯫ ꯑꯩ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯒꯦ, ꯑꯗꯨꯒ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯕꯤꯔꯒꯦ꯫ ꯑꯗꯣ ꯏꯆꯟ ꯂꯩꯃ, ꯑꯩꯒꯤꯁꯦ ꯃꯪꯗꯤ ꯃꯪ ꯅꯠꯇꯦꯀꯣ? ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯕꯨꯡ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯩ ꯏꯁꯤꯡ ꯍꯣꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯩꯁꯦ ꯏꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎ ꯂꯩꯔꯦ ꯉꯁꯤꯗꯤ꯫ ꯃꯁꯤꯒꯤ ꯑꯊꯣꯏꯕꯁꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯑꯉꯥꯡꯅꯤꯀꯣ꯫ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯗꯕ ꯊꯕꯛꯁꯤ ꯑꯉꯥꯡ ꯃꯥꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯅ ꯇꯧꯊꯣꯛꯈꯤꯕꯩ ꯋꯥꯅꯦꯃꯤ꯫ ꯑꯩꯁꯦ ꯏꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎ ꯂꯩꯔꯦ ꯉꯁꯤꯗꯤ꯫ ꯃꯁꯤꯒꯤ ꯑꯊꯣꯏꯕꯁꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯑꯉꯥꯡꯅꯤꯀꯣ꯫ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯗꯕ ꯊꯕꯛꯁꯤ ꯑꯉꯥꯡ ꯃꯥꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯅ ꯇꯧꯊꯣꯛꯈꯤꯕꯩ ꯋꯥꯅꯦꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜꯗꯣ ꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯉꯥꯎꯔꯝꯃꯅꯤꯗꯣ꯫ ꯉꯥꯎꯔꯒ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤꯗ꯫ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯍꯜꯂꯒ ꯑꯔꯣꯏꯕꯗ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯨꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯈꯤꯕꯅꯤꯀꯣ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯗꯣ꯫ ꯑꯥꯗ ꯃꯤꯑꯣꯏ ꯈꯔ ꯆꯠꯂꯤꯕꯁꯤ ꯁꯣꯏꯗꯅ ꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯊꯤꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯗꯤ ꯐꯪꯂꯔꯣꯏꯍꯦ꯫ ꯃꯔꯝꯗꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯣꯏ ꯂꯩꯔꯦꯕ꯫ ꯃꯥꯏꯅꯧꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯜꯂꯛꯄꯗ ꯂꯩꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯏꯕ ꯃꯥꯂꯪꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯋꯥꯔꯤꯗꯀꯣ ꯂꯩꯃ꯫ ꯀꯅꯥꯅꯣ ꯑꯁꯤꯅ ꯂꯝꯕꯤꯗ ꯀꯞꯄꯒ ꯂꯥꯛꯏꯁꯤꯅ? ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯉꯥꯎꯕꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯃꯔꯨꯞ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯁ꯭ꯋꯥꯏꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯃꯒ ꯊꯦꯡꯅꯕ꯭ꯔꯥ? ꯃꯆꯦꯗꯣ ꯃꯃꯤꯠ ꯎꯗꯕꯅꯦ꯫ ꯃꯧꯄꯥ ꯅꯤꯄꯥꯅ ꯈꯨꯠ ꯁꯝꯗꯨꯅ ꯑꯗꯨꯝ ꯄꯨꯕꯅꯦ꯫ ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯥꯛ ꯅꯤꯖꯔꯒ ꯃꯕꯨꯛ ꯊꯟꯖꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕꯅꯦ꯫ ꯃꯔꯨꯞꯅ ꯊꯦꯡꯅꯈꯤꯕꯒ ꯌꯥꯎꯔꯕꯗꯤ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯑꯩꯅ ꯃꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯔꯨꯞꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯔꯨꯞ꯫ ꯂꯩꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯑꯩ ꯅꯪ ꯊꯤꯕꯗ ꯋꯥꯔꯦꯅꯦ ꯂꯩꯃ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯂꯩꯃꯒ ꯑꯊꯣꯏꯕꯒꯅꯤꯅꯦ꯫ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯗ꯫ ꯃꯥꯏ ꯃꯑꯣꯡꯁꯤ ꯂꯩꯃ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯃꯣꯏ ꯑꯅꯤ ꯊꯦꯡꯅꯈ꯭ꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯍꯧꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯏꯅꯥꯛ ꯈꯨꯜꯂꯝꯗꯥꯏꯁꯤꯗ ꯑꯉꯥꯎꯕꯁꯤꯗ ꯂꯩꯃꯒ ꯄꯤ ꯌꯥꯄꯣꯟꯇꯦꯕ꯫ ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ? ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯃꯤꯠ ꯇꯥꯡꯕ ꯂꯩꯁꯥꯕꯤ ꯑꯃ ꯃꯧꯄꯥ ꯅꯤꯄꯥꯅ ꯀꯣꯏꯄꯨ ꯄꯨꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦꯕꯣ꯫ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯊꯦꯡꯅꯔꯝꯃꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯣꯏ ꯑꯅꯤꯗꯣ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨꯝ ꯆꯠꯈꯤꯅꯁꯨ ꯍꯥꯏꯅꯩ꯫ ꯅꯪꯁꯨ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯑꯗꯨꯝ ꯊꯤꯌꯨ꯫ ꯃꯃꯥꯡ ꯄꯥꯡꯅ ꯍꯥꯏꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯂꯩꯃ! ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤꯌꯦ ꯂꯩꯃ꯫ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯅꯨꯡꯁꯤꯕꯅ ꯃꯤ ꯉꯥꯎꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯉꯥꯎꯕꯤꯔꯣꯏꯍꯦ꯫ ꯃꯥꯏꯅꯧ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯁꯨ ꯃꯆꯦꯒꯤ ꯃꯤꯠ ꯂꯥꯌꯦꯡꯅꯕ ꯑꯍꯩꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯒꯤ ꯁꯅꯥꯒꯤ ꯐꯃꯨꯡ ꯁꯥꯅꯕ ꯑꯊꯣꯏꯕꯒ ꯃꯥꯏꯅꯧꯒꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯊꯣꯏꯕꯒ ꯃꯥꯏꯅꯧꯒꯅ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯌꯦꯡꯅꯕ ꯑꯍꯩꯕ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇꯁꯨ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯨ ꯃꯆꯦꯒꯤ ꯐꯃꯨꯡ ꯂꯣꯏꯅ ꯍꯦꯛ ꯁꯥꯗꯣꯛꯈꯤꯗ꯫ ꯍꯣꯏ, ꯈꯔꯕꯨꯗꯤ ꯂꯦꯝꯍꯧꯏꯀꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯣꯕꯨꯗꯤ ꯍꯥꯏ, ꯑꯣꯏꯁꯨ ꯑꯣꯏꯔꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯩꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯁꯅꯥꯒꯤ ꯐꯃꯨꯡꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤꯅꯦ꯫
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯃꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯍꯩꯁ, ꯑꯩ ꯁꯤꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯍꯧꯗꯕ ꯌꯥꯗ꯭ꯔꯦꯕꯣ꯫ ꯏꯌꯥꯝꯕ, ꯀꯔꯤ ꯈꯜꯂꯒ ꯅꯣꯛꯂꯤꯅꯣ? ꯂꯥꯎ, ꯏꯆꯦ ꯄꯨꯔꯒ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦ꯫ ꯍꯥ, ꯍꯣꯏꯅꯦ, ꯀꯥꯎꯏꯅꯦ꯫ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯉꯩꯗ ꯀꯥꯎꯕꯅꯤꯗ꯫ ꯑꯊꯣꯏꯕꯒ ꯃꯥꯏꯅꯧꯒꯅ ꯂꯩꯃꯕꯨ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯅ ꯆꯥꯟꯕꯤꯔꯦꯍꯦ꯫ ꯅꯆꯦꯒꯤ ꯃꯤꯠꯁꯦ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯅꯤ꯫ ꯑꯗꯨꯗꯤꯅꯦ, ꯅꯆꯦꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯦ꯫ ꯊꯥ ꯑꯃꯃꯨꯛ ꯑꯩꯅ ꯂꯥꯌꯦꯡ ꯆꯠꯊꯔꯕꯗꯤ ꯁꯣꯏꯗꯅ ꯎꯔꯅꯤ꯫ ꯑꯗꯣ ꯅꯣꯏ ꯑꯩꯒꯤꯗꯤ ꯈꯔ ꯌꯥꯝꯅ ꯑꯋꯥꯃꯟ ꯂꯧꯒꯅꯤꯀꯣ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯃꯥꯃ? ꯏꯌꯥꯝꯕ, ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯤꯠ ꯎꯕ ꯐꯪꯂꯅꯤ ꯍꯥꯏꯔꯦ꯫ ꯈꯨꯔꯥꯅꯕꯨ ꯏꯆꯦ ꯃꯤꯠ ꯎꯍꯟꯕꯤꯔꯕꯗꯤ ꯈꯨꯔꯥꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯔꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯠ ꯎꯗꯧꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯃꯤꯠ ꯎꯗꯧꯔꯦ꯫ ꯀꯔꯤꯕ ꯏꯌꯥꯝꯕ? ꯅꯣꯏ ꯅꯆꯦꯁꯤ ꯃꯤꯠ ꯎꯗꯧꯔꯦ ꯍꯥꯏꯕꯅꯤꯍꯦ꯫ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯇꯥꯔꯤꯅꯣ? ꯀꯩꯁꯨ ꯇꯥꯗꯦ꯫ ꯏꯆꯦꯅ ꯈꯨꯔꯥꯒꯤꯗ ꯉꯁꯤꯗꯩ ꯂꯩꯔꯗꯕꯅꯦ꯫ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯦꯒꯤ ꯃꯤꯠ ꯎꯕ ꯐꯪꯂꯅꯤ ꯏꯆꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯪ ꯉꯁꯤꯗꯩ ꯁꯤꯗ ꯂꯩꯔꯗꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯏꯆꯦꯒꯤ ꯐꯤꯔꯣꯜꯒ ꯄꯣꯠꯆꯩꯒ ꯈꯔ ꯂꯧꯔꯨꯒꯦꯀꯣ? ꯍꯣꯏ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ? ꯍꯣꯏ ꯏꯆꯦ, ꯊꯨꯅ ꯂꯥꯛꯀꯦ꯫ ꯏꯌꯥꯝꯕ, ꯏꯆꯦꯒꯤ ꯄꯣꯠꯆꯩ ꯂꯧꯔꯨꯁꯦ, ꯑꯗꯨꯒ ꯁꯅꯥꯁꯨ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯕꯨ ꯏꯕꯥꯅꯤꯅ ꯂꯣꯠꯁꯤꯜꯂꯝꯂꯤꯕꯗꯣ ꯀꯅꯥꯃꯠꯇꯅꯗꯤ ꯈꯪꯂꯣꯏꯀꯣ? ꯈꯪꯉꯣꯏ ꯏꯌꯥꯝꯕ, ꯂꯥꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯂꯣꯏ꯫ ꯏꯌꯥꯝꯕꯅ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯎꯍꯦ ꯑꯊꯣꯏꯕ ꯅꯪꯁꯨ꯫ ꯂꯥꯎ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯊꯣꯏꯕꯒ ꯃꯥꯏꯅꯧꯒꯅ ꯃꯆꯦꯗꯣ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯅꯥꯒꯤ ꯃꯄꯨꯗꯨꯒ ꯃꯤꯑꯣꯏ ꯈꯔꯒꯅ ꯈꯪꯂꯛꯇꯨꯅ ꯃꯥꯏꯅꯧꯒꯤ ꯌꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯗꯤ ꯍꯔꯥꯎꯕꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯁꯅꯥꯒꯤ ꯃꯄꯨꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯊꯧꯕꯒ ꯃꯥꯏꯅꯧꯒꯗ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯄꯥꯡ ꯇꯤꯡꯂꯒ ꯐꯨꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯦꯗꯅ꯫ ꯍꯥꯏ, ꯅꯣꯏ ꯀꯔꯤꯒꯤ ꯐꯨꯕ ꯂꯦꯞꯂꯤꯕꯅꯣ? ꯐꯨꯅꯦ! ꯁꯅꯥꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯅꯦ꯫ ꯑꯉꯥꯡꯗꯨꯗꯤ ꯊꯝꯈꯣ, ꯃꯥꯏꯅꯧꯗꯤ ꯐꯨ꯫ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯍꯨꯔꯥꯟꯕꯅꯤꯅ ꯃꯆꯥꯁꯨ ꯍꯨꯔꯥꯜꯂꯦꯗꯅ꯫ ꯐꯨ! ꯃꯈꯨꯠꯀꯥꯗꯣ ꯊꯨꯗꯦꯛꯎꯅꯦ꯫ ꯑꯌꯣ, ꯑꯩ ꯁꯤꯔꯦ꯫ ꯏꯃꯥ, ꯄꯥꯕ, ꯅꯆꯥ ꯁꯤꯗꯧꯔꯦ꯫ ꯁꯤꯗꯤ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯍꯨꯔꯥꯟꯕꯅ ꯑꯊꯣꯏꯕꯅ ꯍꯨꯔꯥꯜꯂꯒ ꯆꯩꯅ ꯑꯩꯅ ꯆꯥꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯌꯣ ꯏꯃꯥ! ꯍꯥꯏ, ꯉꯥꯏꯈꯣꯍꯦ, ꯐꯨꯔꯛꯈꯤꯅꯨ, ꯑꯩ ꯍꯥꯏꯗꯣꯔꯛꯂꯒꯦ꯫ ꯏꯌꯥꯝꯕ, ꯍꯥꯏꯗꯣꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯤꯠ ꯎꯕ ꯐꯥꯎꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯁꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯅꯆꯦꯒ ꯁꯅꯥ ꯃꯌꯥꯝꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯃ, ꯑꯩ ꯍꯥꯏꯗꯣꯛꯆꯔꯛꯂꯒꯦ꯫ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯣ ꯃꯥꯃ꯫ ꯑꯣ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯣ, ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯃꯥꯏꯅꯧꯅ ꯃꯄꯨꯗꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯥꯏꯅꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯨꯗꯨꯅ ꯃꯤ ꯊꯥꯔꯒ ꯁꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯤꯗꯨꯅ ꯂꯣꯏꯅ ꯄꯨꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥ ꯐꯪꯂꯕꯁꯨ ꯁꯅꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯊꯣꯏꯕꯒ ꯃꯥꯏꯅꯧꯒꯗꯣ ꯊꯥꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯃꯄꯨꯗꯨꯅ ꯃꯤ ꯅꯦꯛꯇꯨꯅ ꯆꯤꯡꯌꯥ ꯑꯃꯗ ꯃꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯍꯤꯡꯂꯔꯣꯏ ꯁꯤꯔꯅꯤ ꯈꯪꯂꯕꯗ ꯃꯆꯦꯕꯨ ꯎꯅꯤꯡꯕꯅ ꯕꯣꯔꯥꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯀꯞꯇꯨꯅ ꯏꯆꯦ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯝꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯆꯦ ꯂꯩꯃꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕꯒꯨꯝꯅ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯎ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯠꯄ ꯉꯝꯗꯗꯨꯅ ꯃꯤ ꯑꯃꯅ, ꯃꯌꯥꯝ, ꯑꯉꯥꯡꯁꯤꯗꯤ ꯑꯩꯗꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ, ꯅꯣꯏ ꯀꯅꯥꯅꯣꯝꯃ ꯍꯥꯠꯂꯣ꯫ ꯑꯇꯩꯗꯨꯅ ꯑꯃꯨꯛ, ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯗꯗꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ, ꯃꯥꯏꯅꯧꯁꯤꯕꯨꯗꯤ ꯍꯥꯠꯂꯒ ꯀꯣꯝꯗ ꯊꯥꯗꯈ꯭ꯔꯁꯤ, ꯑꯉꯥꯡꯁꯤꯗꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ? ꯍꯥꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯂꯣꯏꯅ ꯎꯈꯤꯕꯅꯤꯅ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ? ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯦ, ꯑꯃꯁꯦ ꯍꯥꯟꯅ ꯍꯥꯠꯈꯤꯁꯦ꯫ ꯍꯣꯏꯅꯦ, ꯅꯪ ꯍꯥꯠꯂꯣꯅꯦ꯫ ꯃꯥꯏꯅꯧꯅ, ꯁꯤꯗ ꯁꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯅ ꯁꯅꯥ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯝꯕ ꯌꯥꯕꯅꯤꯀꯣ꯫ ꯑꯣ, ꯄꯪꯉꯤꯗꯀꯣ ꯑꯩꯁꯦ꯫ ꯑꯊꯣꯏꯕꯅ, ꯏꯆꯦ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯦꯅ ꯃꯤꯠ ꯎꯗꯨꯅ ꯅꯧꯄꯥ ꯑꯩꯉꯣꯟꯗ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯗꯣ
ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯆꯦ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯝꯁꯤꯜꯂꯛꯑꯦ ꯁꯠ ꯇꯧꯁꯤ ꯃꯤꯁꯤꯡꯗꯨꯅ ꯃꯥꯏꯅꯧꯕꯨ ꯍꯥꯠꯇꯨꯅ ꯐꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯍꯥꯠꯇꯤ ꯍꯥꯠꯇꯕꯤꯗ ꯃꯔꯩ ꯀꯛꯊꯠꯂꯒ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯍꯨꯟꯆꯦꯛꯂꯒ ꯊꯅꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯕꯅ ꯃꯥꯂꯪꯅ ꯂꯝꯕꯤ ꯂꯝꯍꯥꯡꯅꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯊꯣꯏꯕꯅ ꯀꯞꯄꯒ ꯌꯥꯝ ꯋꯥꯅ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯃꯆꯦꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯗꯨ ꯃꯥꯂꯪꯒ ꯊꯦꯡꯅꯔꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯂꯪ ꯏꯉꯛꯉꯛꯅ ꯑꯊꯣꯏꯕꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯥꯂꯪꯅ ꯑꯊꯣꯏꯕꯕꯨ ꯄꯝꯗꯨꯅ ꯑꯅꯛꯄ ꯈꯨꯟꯗ ꯄꯨꯗꯨꯅ ꯃꯇꯦꯡ ꯅꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯃꯨꯡ ꯑꯃꯅ ꯑꯊꯣꯏꯕꯕꯨ ꯆꯌꯣꯜ 2ꯃꯨꯛ ꯂꯥꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯊꯣꯏꯕꯅ ꯃꯥꯂꯪꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯏꯕꯁꯤꯗꯤ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯆꯦꯗ ꯀꯔꯤ ꯍꯥꯏꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯣꯅꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ 이붕어 ꯅꯪꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯆꯦꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯆꯌꯣꯜ 2시ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯂꯥꯛꯏꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ ꯃꯥꯃ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯃꯥꯃꯗ ꯋꯥꯔꯤ ꯂꯤꯗꯧꯔꯤꯕꯅꯣꯅꯦ ꯃꯥꯂꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯃꯥꯏꯕꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯊꯣꯏꯕꯒ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯥꯡꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯆꯦꯅ ꯃꯤꯠ ꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯑꯗꯨꯒꯅꯦ ꯃꯧꯄꯥ-ꯅꯤꯄꯥꯒꯤ ꯃꯈꯨꯠꯁꯦ ꯑꯩ ꯑꯃꯨꯛꯇ ꯂꯥꯌꯦꯡꯒꯦ ꯑꯗꯣ ꯑꯩꯗꯤ ꯁꯦꯟꯗꯤ ꯐꯖꯅ ꯃꯥꯡꯂꯦꯍꯦ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯂꯩꯃ ꯃꯤꯠ ꯎꯕ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯧꯄꯥ-ꯅꯤꯄꯥꯒꯤ ꯃꯤꯅꯣꯛ ꯅꯠꯇꯅ ꯈꯣꯟꯖꯦꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯩꯃꯅ ꯃꯧꯄꯥ-ꯅꯤꯄꯥꯕꯨ ꯀꯣꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯃꯥꯏꯕꯒ ꯃꯥꯂꯪꯒꯁꯨ ꯀꯞꯂꯝꯃꯤ ꯆꯌꯣꯜ ꯑꯃꯃꯨꯛ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯒ ꯃꯥꯂꯪꯅ ꯑꯊꯣꯏꯕꯒ ꯂꯩꯃꯒꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯂꯪ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯆꯤꯜ ꯃꯧꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ